Nongma kangdana mayai kaba chinjak kaya fagatliba Manipur gumba lamdam amada hauzik fawba chapchaba drug policy ama leitri mari leinaba department singna draft tawduna leirabasu cabinet ta puthokadaba watpana ngasi fawba drug policy thamba ngamdre hiramasigi matangda Tom TV ge akhanaba pawdamama Laibak pumba COVID-19 amaram oiduna lockdown thamduna Indo-Myanmar gi ngomkhai chathok sasinda athingba thamkhrabasu lamdam asida handak nongma kangdana mayai kaba chinjak kaya fagat leptri drug sing asi ayamba Imphal More lambidagi fagatpani fagaliba drug sing asi Myanmar romdagi narolda pusilakpa oigani hairi Indo-Myanmar gi ngomkhai Assam Rifles na ngak senjerabasu yamlaba drug sing asi kadaidagi pusalakliबनो haibusuni Lockdown manungchida lockdown gi khudong chaba lawraga gari singda lona drug sing kujuklai pure haiba pau tabadagi maruene koina check post more de leiba police check post si akan mong de section rang long tun lai amsung tenopol de leiba koi fixing point sing yamna kanna mi kup na hon kanna chena tin lai Chawroba senpham kaya gi drug amadi mayai kaba chinja kaya nongma kangdana fagatuna laklabasu Manipur gi chapchaba drug policy leitri lamdam asigi chapchaba drug policy ama thamnabagi damak Manipur lenga ki social welfare department na survey kya sathaduna draft tawduna honari masimak cabinet puthoklaba matungda drug ki policy ama oirakadabani hauzik cabinet puthokpa yabagi phibamda leirabani Manipur gi Indo-Myanmar ngamkhai sil tawre hairabasu kilometer 439 sangba ngamkhai asida chitha nandhaba amadi fencing tawdaba area kya leibana drug trafficker singna narolda drug sing asi pusilaknabagi maram achauba ama oidi drug ki policy huzik makki oindi leitri adu huzik ki kan noina hoina pipeline da masi huzaina sum tabra cabinet ta puthokpagi stage ta leiren ta je chaliba chahi asigi January dagi June tha fawbada Manipur police amadi napna heroin kg taruka gram chamri WY tablet lakh taraga mapan opium kg nifumathoi amadi brown sugar kg yankhai fagat pangamkhre nap amadi Manipur police na fagalaba polam kaya ahumlak suba tangkak ki disposal si khara chauna taunabagi damak sem saduna leiri aduna si border ji ga taina bada ching turen porous oiba nature kya am lei akoina fencing toroga ju chitha nandaba jaga loin 398 makti cover to ngomdam na durem changak pa lerangani number 1 number 2 hana changa store to mayam su lerangani arna covid ki hujiki lockdown lerpa manung sidadi ai wakhandadi drug ki trafficking ji aduki matik tabra ina armaina khanjai adubu hana lehobagi movements si oirambe adugo border dagi chitha nandaba fencing da sidai changak pa mayam dune akoina swaina phaba punba tawrise fagalaba yamlaba drug sing asigi masa masagi fangfam thokpa cheirak lenga ki maikai dagi mayek sengna pibirabadi thangjilliba khongthang asi mai pakpa khongthang ama oigani adumak phare haibatamak haiba cheirak pibadi khangdana leiba sina miyamna chawna chamamna halli nisa thadokla senoji hairise thadokadoi sigi damakta government ki specific plan ama khoina develop tawba ma changi natragadi hojik already substance dependent oidana lairiba singsina nisa thadolabagi damakdra treatment mathau tai da hangjaningi ba wahangdi handak last 1 month ki paper da drug ka konana phare haidana phagriba mi singse karigumba NDPS ki matung inna moida आयन की फंगफम थोप चैराक सिंदो फंगनबीबा तारगदी मसीगी लौखलैबा मणिपुर पुलिस की इनिशिएटिव से अखोई पुनमंगना अदुगी मतिक थागतफम थोई पोती सप्लाई लेदना डिमांड हेंगलंबा तारगदी कोविड मरक सिदा कनागुंबा ड्रग यूजर अमगी मरकता कोविड चंगिबा तारगदी मणिपुर दा लेरिबा कोविड की पैंडेमिक से ngasi लेरिबा मागी खुदोंग थिनिंगाई चांग सिदगिदी अदुगी मतिक कोनो खुदोंग थिनिंगाई चांग सि हेंजलकनी हाइबसि मै थमजगे फारिबा ड्रग सिंगसी कराइदगिनो हाइदना मरुसी अमुक्तंग फुक्तोअगदि अखोय पुनमक अफबा ओइगनि यामना चिंगननांगाय ओइ मरमदि मोरे लाइन द ड्रग फाबा बसी बॉर्डर सिन तौरिंग द ड्रग फाबा सी मोरे दा अचौ फैक्टरी अमा लैरब्रा इसे प्रजा सिंगी वाहंगनि तोयना दुम हंगनरी हाइतारे Manipur police na yamlaba drug amadi mayai kaba polam kaya fagalabasu ngasi fawbada yamlaba drug ka konana faduna maralgi matung inna cheirak fangba kaya yaukrabagi haibasi achauba wahang ama oiri nakalamromda ngamkhaibu ngak seliba Assam Rifles singsu henamikup na hom singna leibagi mathau tare haibasini Bureau Report Times of Manipur News